ꯉꯁꯤ ꯃꯌꯥꯝꯅ ꯗꯤꯁꯦꯝꯕꯔ ꯗꯦꯠ 17ꯗ ꯔꯤꯂꯤꯖ ꯇꯧꯒꯅꯤ ꯍꯥꯏꯅ ꯉꯥꯏꯗꯨꯅ ꯂꯥꯛꯄ ꯄꯨꯁꯄꯥ ꯃꯨꯚꯤꯒꯤ ꯐꯥꯏꯅꯦꯜ ꯇꯦꯂꯔ ꯌꯨꯇ꯭ꯌꯨꯕꯇ ꯑꯞꯂꯣꯗ ꯇꯧꯕ ꯑꯩꯅ ꯉꯁꯤ ꯑꯌꯨꯛ ꯊꯦꯡꯅꯖꯔꯦ꯫ ꯇꯦꯂꯔ ꯑꯁꯤ ꯌꯦꯡꯕꯗ ꯒ꯭ꯌꯥꯟꯒ ꯄꯨꯡꯃꯥꯡ ꯃꯥꯡꯉꯦ ꯑꯗꯨꯅꯤ꯫ ꯇꯦꯂꯔꯁꯤꯗ ꯁ꯭ꯇꯣꯔꯤ ꯑꯥꯎꯠꯂꯥꯏꯟ ꯀꯔꯤꯁꯨ ꯈꯪꯕ ꯉꯝꯗꯦ꯫ ꯇꯦꯂꯔꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤꯀꯣ, ꯇꯦꯂꯔꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯣꯔꯤ ꯑꯥꯎꯠꯂꯥꯏꯟ ꯀꯔꯤꯝꯇ ꯈꯪꯗꯦ꯫ 99% ꯂꯣꯠꯁꯤꯜꯂꯒ ꯊꯝꯃꯦ꯫ ꯑꯣꯡꯂꯤ 1% ꯈꯛꯇꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯑꯣꯗꯤꯌꯟꯁ ꯃꯌꯥꯝꯅ ꯊꯤꯌꯦꯇꯔ ꯃꯅꯨꯡꯗ ꯆꯪꯉꯒ ꯁꯤꯅꯦꯃꯥꯁꯤ ꯌꯦꯡꯅꯤꯡꯕꯒꯤ, ꯑꯗꯒꯤ ꯊꯤꯌꯦꯇꯔ ꯂꯩꯇꯕ ꯂꯝ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯤꯌꯦꯇꯔꯗꯤ ꯂꯩꯔꯒ ꯁꯥꯎꯠ ꯐꯤꯂꯝ ꯀꯥꯞꯄ ꯌꯥꯗꯕ ꯑꯦꯛꯖꯥꯝꯄꯜ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯨꯝꯕꯗꯗꯤ ꯁꯤꯅꯦꯃꯥꯁꯦ OTT ꯄ꯭ꯂꯦꯠꯐꯣꯝꯗꯁꯨ ꯔꯤꯂꯤꯖ ꯇꯧꯔꯣꯏꯗꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯀꯩꯗꯧꯅꯤ, ꯑꯜꯇꯤꯃꯦꯠꯂꯤ ꯗꯥꯎꯟꯂꯣꯗ ꯇꯧꯔ ꯌꯦꯡ ꯇꯥꯕꯅꯤ꯫ ꯑꯗꯨ ꯍꯦꯛ ꯁꯤꯅꯦꯃꯥꯁꯦ ꯔꯤꯂꯤꯖ ꯇꯧꯔꯒ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯌꯦꯡꯅꯤꯡꯕꯒꯤ ꯏꯊꯤꯜ ꯑꯃ ꯐꯥꯎꯍꯜꯂꯤ ꯇꯦꯂꯔꯁꯤꯅ꯫ ꯇꯦꯂꯔꯁꯤꯒꯤ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏꯅ ꯚꯣꯏꯁ ꯑꯣꯚꯔ ꯑꯃ ꯇꯥꯖꯩ꯫ ꯚꯣꯏꯁ ꯑꯣꯚꯔꯁꯤꯗ ꯆꯥ ꯆꯟꯗꯟ ꯍꯥꯏꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯕ ꯑꯁꯤꯒꯤ ꯃꯐꯝ ꯁꯦꯟꯖꯥꯆꯂꯝ ꯍꯥꯏꯔꯤꯕ ꯐꯣꯔꯦꯁ ꯑꯁꯤ ꯈꯛꯇꯗ ꯐꯪꯏ꯫ ꯍꯥꯏꯔꯤꯕ ꯆꯥ ꯆꯟꯗꯟ ꯑꯁꯤ ꯐꯣꯔꯦꯟꯗ ꯂꯩꯕ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯂꯨꯄꯥ ꯀꯔꯣꯔ ꯀꯔꯣꯔꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯇꯧꯗꯨꯅ ꯀꯔꯕꯥꯔ ꯇꯧꯅꯩ꯫ ꯍꯥꯏꯔꯤꯕꯁꯤ ꯏꯟꯇꯥꯌꯔ ꯕ꯭ꯂꯦꯛ ꯃꯥꯔꯀꯦꯠ ꯑꯃꯅꯤ ꯍꯥꯏꯅ, ꯃꯥꯅ ꯕꯦꯁꯤꯀꯦꯂꯤ ꯕ꯭ꯂꯦꯛ ꯃꯥꯔꯀꯦꯠ ꯑꯃꯅꯤ ꯍꯥꯏꯅ ꯎꯠꯄꯅꯤꯀꯣ꯫ ꯑꯗꯣ ꯇꯦꯂꯔꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯎ ꯄꯥꯝꯕꯤ ꯑꯁꯤ ꯐꯣꯔꯦꯁ ꯃꯅꯨꯡꯗ ꯀꯛꯏ, ꯀꯃꯥꯏꯅ ꯇ꯭ꯔꯛꯇ ꯇꯧꯔꯒ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯇꯧꯏ, ꯇ꯭ꯔꯛꯁꯤꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯁꯃꯨꯗ꯭ꯔꯒꯤ ꯃꯄꯥꯟ ꯗꯣꯛ ꯌꯥꯔꯗꯇ ꯂꯥꯛꯇꯨꯅ ꯐꯣꯔꯦꯟꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯇꯧꯕ ꯏꯟꯇꯥꯌꯔ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯇꯦꯂꯔ ꯃꯇꯦꯛꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯉꯝꯃꯤ꯫ ꯍꯥꯏꯗꯤ ꯁꯤꯅ ꯇꯥꯛꯄꯗꯤ ꯀꯔꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯆꯥ ꯆꯟꯗꯟ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯁꯔꯀꯥꯔꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯌꯥꯎꯗꯕꯤꯗ ꯖꯪꯒꯜꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯖꯥ ꯈꯔꯅ ꯎ ꯄꯥꯝꯕꯤꯁꯤꯡꯁꯦ ꯀꯛꯑ ꯃꯇꯨꯡꯗ ꯃꯀꯛ ꯃꯀꯛ ꯀꯛꯊꯠꯂꯒ ꯇꯥꯇꯥꯗ ꯂꯣꯗ ꯇꯧꯔꯕ ꯃꯇꯨꯡꯗ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯇꯧꯔꯒ ꯂꯨꯄꯥ ꯀꯔꯣꯔꯗ ꯇꯥꯜꯂꯤ ꯍꯥꯏꯕꯅꯤꯀꯣ ꯑꯍꯥꯟꯕꯒꯤ ꯁꯤꯟꯁꯤꯗ ꯎꯠꯂꯤꯁꯦ꯫ ꯅꯦꯛꯁ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯕ ꯉꯝꯃꯤ ꯄꯨꯂꯤꯁꯅ ꯑꯜꯂꯨ ꯑꯔꯖꯨꯟ ꯍꯥꯏꯕꯗꯤ ꯄꯨꯁꯄꯥ ꯔꯥꯖ ꯑꯁꯤ ꯐꯥꯔꯕ ꯃꯇꯨꯡꯗ ꯃꯥꯜꯗꯣ ꯀꯗꯥꯏꯗ ꯊꯝꯒꯦ ꯍꯥꯏ꯫ ꯃꯥꯜ ꯍꯥꯏꯁꯦ ꯑꯇꯩ ꯅꯠꯇꯦꯀꯣ, ꯆꯥ ꯆꯟꯗꯟꯁꯤꯅꯤ꯫ ꯆꯥ ꯆꯟꯗꯟꯁꯤ ꯀꯗꯥꯏꯗ ꯊꯝꯒꯦ ꯍꯥꯏꯅ ꯍꯪꯉꯤ꯫ ꯍꯪꯕ ꯃꯇꯝꯁꯤꯗ ꯑꯜꯂꯨ ꯑꯔꯖꯨꯟꯅ ꯀꯃꯥꯏꯅ ꯈꯨꯝꯒꯦ ꯍꯥꯏꯕꯗ ꯑꯩꯅ ꯀꯩꯒꯨꯝꯕ ꯅꯉꯣꯟꯗ ꯍꯥꯏꯗꯣꯛꯑꯒꯗꯤ ꯑꯩꯒꯤ ꯃꯄꯨꯅ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯅꯤꯅ ꯍꯥꯏ꯫ ꯄꯨꯂꯤꯁꯅ ꯃꯁꯤ ꯃꯇꯨꯡꯗ ꯅꯪꯒꯤ ꯕꯣꯁꯀꯤ ꯃꯃꯤꯡ ꯀꯩ ꯀꯧꯒꯦꯅ ꯃꯉꯣꯟꯗ ꯐꯨꯔ ꯍꯪꯀꯥꯟꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯔꯝꯕ ꯁꯤꯟ ꯎꯠꯂꯛꯏ? ꯅꯦꯛꯁ ꯁꯤꯟꯗ ꯄꯨꯁꯄꯥ ꯔꯥꯖꯁꯦ ꯌꯨꯝ ꯑꯃꯗꯒꯤ ꯊꯣꯛꯂꯛꯄ ꯎꯠꯂꯛꯑꯦꯕ꯫ ꯁꯤꯟ ꯑꯁꯤꯅ, ꯃꯇꯦꯛꯀꯤ ꯁꯤꯟ ꯑꯁꯤꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯄꯨꯁꯄꯥ ꯔꯥꯖꯁꯦ ꯑꯩ ꯁꯤꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ, ꯅꯪꯅ ꯐꯨꯅꯤꯡꯕ ꯃꯑꯣꯡꯗ ꯐꯨ, ꯑꯩ ꯗꯔꯀꯥꯔ ꯑꯣꯏꯗꯦ, ꯑꯩꯒꯤ ꯃꯄꯨ ꯃꯁꯛ ꯇꯥꯛꯑꯣꯏ, ꯑꯩꯒꯤ ꯃꯄꯨꯗ ꯌꯥꯝꯅ ꯂꯣꯌꯦꯜ ꯑꯣꯏ ꯍꯥꯏꯕ ꯑꯃ ꯃꯥꯅ ꯎꯠꯂꯦꯀꯣ꯫ ꯃꯄꯨꯅ ꯍꯥꯏꯒꯩ ꯌꯥꯕ, ꯀꯔꯤꯒꯨꯝꯕ ꯑꯩ ꯁꯤꯔꯕꯁꯨ ꯑꯩꯒꯤ ꯃꯄꯨꯒꯤ ꯃꯊꯛꯇꯗꯤ ꯃꯤꯅꯝꯕ ꯇꯧꯔꯣꯏ ꯍꯥꯏꯕꯒꯤ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯑꯃꯒ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯎꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯒ ꯅꯦꯛꯁꯇ ꯖꯁ ꯑꯩꯒꯤ ꯊꯤꯑꯣꯔꯤꯅꯤ, ꯃꯥꯅ ꯑꯩꯒꯤ ꯃꯄꯨ ꯃꯁꯛ ꯇꯥꯛꯑꯣꯏꯅ ꯍꯥꯏꯔꯒ ꯅꯣꯛꯐꯦꯠ ꯍꯦꯛ ꯇꯧꯕꯒ ꯅꯦꯛꯁ ꯁꯤꯟꯗ ꯑꯜꯂꯨ ꯑꯔꯖꯨꯟꯁꯦ ꯑꯃꯨꯛꯀ ꯌꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯊꯣꯛꯂꯛꯄ ꯎꯠꯂꯦꯕ꯫ ꯃꯁꯤ ꯇꯁꯦꯡꯅ ꯂꯥꯁ ꯁꯤꯟꯒꯤ ꯁꯦꯛꯁꯟ ꯑꯣꯏꯕꯁꯨ ꯌꯥꯏ, ꯃꯥꯅ ꯗꯣꯟ ꯑꯣꯏꯔꯛꯑꯦ ꯍꯥꯏꯔꯒ ꯂꯥꯛꯄꯒꯤ ꯇꯥꯏꯃꯤꯡꯗꯨꯗ ꯑꯣꯏꯕꯁꯨ ꯌꯥꯏ, ꯅꯠꯇ꯭ꯔꯒꯅ ꯁꯤꯗ ꯇꯁꯦꯡꯅ ꯄꯨꯁꯄꯥ ꯔꯥꯖꯁꯦ ꯗꯕꯜ ꯔꯣꯜꯒꯤ ꯏꯟꯗꯤꯀꯦꯁꯟ ꯑꯃ ꯂꯩꯕ꯭ꯔꯥ? ꯑꯩꯒꯤ ꯊꯤꯑꯣꯔꯤꯅꯤ, ꯍꯣꯏ ꯑꯣꯏꯗꯕꯗꯤ ꯌꯥꯏ, ꯑꯩꯅ ꯈꯟꯕꯅ ꯊꯣꯛꯂꯛꯏꯕ ꯂꯥꯁ ꯁꯤꯟꯒꯤ ꯀꯩꯒꯨꯝꯕ ꯄꯨꯁꯄꯥ ꯔꯥꯖꯅ ꯗꯣꯟ ꯑꯣꯏꯔꯒ ꯊꯣꯛꯂꯛꯄ ꯁꯤꯟ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯅꯗꯤ ꯊꯥꯖꯩ꯫ ꯑꯗꯨꯕꯨ ꯍꯣꯏ ꯚ꯭ꯌꯨꯋꯔ ꯃꯌꯥꯝꯒꯤꯁꯤꯗ ꯃꯣꯠ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ꯫ ꯍꯥꯏꯗꯤ ꯇꯦꯂꯔꯁꯦ ꯌꯦꯡꯉ ꯃꯇꯨꯡꯗ ꯃꯥꯅ ꯕꯣꯁ ꯑꯁꯤ ꯀꯅꯥꯅꯣ ꯀꯔꯤꯅೋ ꯍꯦꯛ ꯍꯥꯏꯒꯦ ꯇꯧꯕꯒ, ꯅꯠꯇ꯭ꯔꯒ ꯍꯥꯏꯔꯣꯏ ꯍꯥꯏꯔꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯥꯅ ꯁꯛ ꯇꯥꯛꯀꯠꯂꯒ ꯃꯥꯏꯊꯣꯡ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯎꯠꯄ ꯃꯇꯨꯡꯗ ꯑꯜꯂꯨ ꯑꯔꯖꯨꯟ ꯑꯃꯃꯨꯛ ꯊꯣꯛꯂꯛꯄꯅꯤꯅ ꯃꯁꯤ ꯀꯔꯤ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯕꯗꯨ ꯚ꯭ꯌꯨꯋꯔ ꯃꯌꯥꯝꯅ ꯑꯗꯨꯝ ꯀꯃꯦꯟ ꯕꯣꯛꯁꯇ ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯨ꯫ ꯇꯦꯂꯔ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯑꯦꯛꯇ꯭ꯔꯦꯁ ꯑꯣꯏꯒꯗꯧꯔꯤꯕ ꯔꯁꯤꯀꯥ ꯃꯟꯗꯥꯅꯤꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯎꯕꯤꯔꯦ꯫ ꯔꯁꯤꯀꯥ ꯃꯟꯗꯥꯅꯤꯁꯤꯅ ꯑꯜꯂꯨ ꯑꯔꯖꯨꯟꯒꯤ ꯄꯨꯁꯄꯥ ꯔꯥꯖꯀꯤ ꯑꯣꯄꯣꯖꯤꯠ ꯑꯣꯏꯗꯣꯏꯅꯤ꯫ ꯃꯥꯁꯨ ꯈꯨꯡꯒꯪ ꯅꯨꯄꯤ ꯑꯃꯅꯤ, ꯃꯕꯥꯅꯤꯒꯤ ꯃꯔꯛꯇ ꯂꯩꯕ ꯀꯦꯃꯤꯁꯇ꯭ꯔꯤ, ꯂꯞ ꯁ꯭ꯇꯣꯔꯤ ꯃꯇꯦꯛ ꯈꯔ ꯑꯩꯈꯣꯏꯅ ꯗꯥꯟꯁ ꯇꯧꯔꯒ ꯏꯁꯩ ꯁꯛꯄꯒꯤ, ꯃꯈꯣꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯎꯕ ꯉꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯃꯁꯤꯒꯤ ꯁꯤꯅꯦꯃꯥ ꯑꯁꯤꯗ ꯂꯞ ꯁ꯭ꯇꯣꯔꯤꯒꯤ ꯑꯦꯡꯒꯜ ꯑꯃꯁꯨ ꯌꯥꯎꯒꯗꯧꯔꯤ ꯍꯥꯏꯕꯁꯤꯁꯨ ꯀꯟꯐꯥꯔꯝ ꯑꯣꯏꯔꯦ꯫ ꯑꯗꯒꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯁꯤꯟꯁꯨ ꯌꯥꯎꯔꯤ꯫ ꯖꯪꯒꯜ ꯃꯅꯨꯡꯗ ꯄꯨꯁꯄꯥ ꯔꯥꯖꯇ ꯅꯣꯡꯃꯩ ꯄꯥꯜꯂꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯂꯛꯏꯁꯤ ꯀꯅꯥꯅꯅꯣ? ꯃꯃꯥꯡꯒꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯈꯤꯕ ꯇꯦꯂꯔꯒꯤ ꯃꯇꯝꯗꯨꯗ ꯊꯥꯒꯠꯈꯤꯕ ꯇꯦꯂꯔꯗꯁꯨ ꯁꯤꯒꯤ ꯁꯤꯟꯁꯦ ꯌꯥꯎꯏ꯫ ꯑꯅꯤꯔꯛ ꯁꯨꯅ ꯍꯥꯏꯂꯥꯏꯠ ꯇꯧꯕ ꯍꯥꯏꯇꯥꯔꯒꯗꯤ ꯄꯨꯁꯄꯥ ꯔꯥꯖꯁꯤ ꯕꯤꯇ꯭ꯔꯦ ꯇꯧꯕ, ꯍꯥꯏꯕꯗꯤ ꯃꯥꯅ ꯃꯥꯒꯤ ꯕꯣꯁꯁꯤ ꯌꯥꯝꯅ ꯊꯥꯖꯔꯒ ꯂꯩꯔꯒ ꯕꯣꯁꯁꯤꯒꯤꯗꯃꯛꯇ, ꯃꯥꯒꯤ ꯃꯄꯨꯁꯤꯒꯤꯗꯃꯛꯇ ꯃꯥꯅ ꯑꯩ ꯁꯤꯔꯅꯤ ꯍꯥꯏꯔꯒ ꯈꯜꯂꯒ ꯂꯩꯔ ꯐꯥꯎꯕ ꯃꯄꯨꯁꯤꯅ ꯃꯤ ꯈꯔ ꯊꯥꯗꯣꯛꯑꯒ ꯄꯨꯁꯄꯥ ꯔꯥꯖꯁꯦ ꯑꯩꯒꯤ ꯇꯨꯡꯒꯤ ꯀꯔꯕꯥꯔꯗ ꯅꯠꯇ꯭ꯔꯒ ꯇꯨꯡꯒꯤ ꯂꯝꯕꯤꯗ ꯑꯌꯦꯠꯄ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯔꯒ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯔꯒ ꯄꯨꯁꯄꯥ ꯔꯥꯖꯇ ꯅꯣꯡꯃꯩꯅ ꯀꯥꯞꯄꯤ꯫ ꯅꯣꯡꯃꯩꯅ ꯀꯥꯞꯄ ꯈꯛꯇꯅꯤ ꯎꯠꯂꯤꯁꯦ, ꯅꯣꯡꯃꯩꯅ ꯀꯥꯞꯄꯗ ꯁꯤꯕ ꯅꯠꯇ꯭ꯔꯒꯅ ꯀꯌꯥꯝ ꯊꯤꯅ ꯁꯣꯛꯏ ꯍꯥꯏꯕꯁꯦ ꯎꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯁꯤꯟꯁꯤꯗ ꯑꯩꯅ ꯁꯤꯟꯁꯦ ꯑꯅꯤꯔꯛ ꯍꯟꯅ ꯃꯃꯥꯡꯒꯤ ꯇꯦꯂꯔꯗꯁꯨ ꯍꯟꯗꯛꯀꯤ ꯇꯦꯂꯔꯗꯨꯗꯁꯨ ꯍꯥꯏꯂꯥꯏꯠ ꯇꯧꯔꯤꯁꯤꯅ ꯇꯥꯛꯄꯗꯤ ꯄꯨꯁꯄꯥ ꯔꯥꯖꯁꯤ ꯃꯥꯒꯤ ꯕꯣꯁꯀ ꯃꯥꯒ ꯌꯥꯝꯅ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅ ꯊꯕꯛ ꯇꯧꯔꯝꯃꯒ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯈꯔꯗꯒꯤ ꯃꯕꯥꯅꯤ ꯌꯥꯅꯔꯛꯇꯗꯅ ꯕꯣꯁꯁꯤꯅ ꯄꯨꯁꯄꯥ ꯔꯥꯖꯁꯦ ꯍꯥꯠꯅꯕꯒꯤ ꯀꯩꯒꯨꯝꯕ ꯑꯦꯡꯒꯜ ꯑꯃ ꯇꯧꯕ ꯎꯕ ꯐꯪꯉꯤ꯫ ꯃꯁꯤꯒ ꯅꯦꯛꯁ ꯃꯔꯤ ꯂꯩꯅꯅ ꯑꯩꯅ ꯃꯁꯤ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯄꯨꯁꯄꯥ ꯔꯥꯖꯅ ꯀꯔꯤꯒꯨꯝꯕ ꯖꯒꯥ ꯑꯃꯗ ꯐꯝꯃꯒ ꯃꯥꯅ ꯍꯥꯏꯌꯦꯕ, ꯑꯩꯒꯤ ꯃꯤꯡ ꯄꯨꯁꯄꯥ ꯔꯥꯖ ꯀꯧꯏ, ꯑꯩ ꯃꯤ ꯀꯅꯥꯃꯠꯇꯒꯤ ꯃꯃꯥꯡꯗ ꯅꯣꯟꯒꯗꯕ ꯅꯠꯇꯦ ꯍꯥꯏꯕ ꯗꯥꯏꯂꯣꯛ ꯑꯃ ꯃꯥꯅ ꯍꯥꯏꯔꯤꯕ꯫
ꯁꯤꯅ ꯍꯥꯏꯕꯗꯤ ꯀꯅꯥꯅꯣ ꯃꯥꯅ ꯅꯣꯟꯗꯧꯔꯤꯕꯁꯤ ꯀꯅꯥꯅꯣ ꯄꯨꯂꯤꯁ ꯃꯌꯥꯝ ꯂꯩꯔꯤꯕ ꯒꯣꯔꯃꯦꯟꯗꯨꯗꯤ ꯃꯥꯒ ꯂꯥꯟ ꯊꯦꯡꯅꯒ ꯂꯩꯅꯕ ꯀꯥꯡꯕꯨꯅꯤ ꯍꯣꯏ ꯄꯨꯂꯤꯁꯇꯨꯒꯤ ꯃꯌꯥꯝ ꯃꯥꯡꯗꯁꯨ ꯅꯣꯟꯕꯁꯤ ꯑꯦꯡꯒꯜ ꯑꯃꯗ ꯄꯨꯊꯣꯛꯑꯒꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗꯁꯨ ꯅꯣꯟꯕ ꯍꯥꯏꯕꯁꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯁꯦꯡꯕꯗꯤ ꯄꯨꯂꯤꯁꯀ ꯒꯣꯔꯃꯦꯟꯒ ꯃꯥꯒ ꯂꯩꯅꯔꯤꯕꯁꯤꯗꯤ ꯖꯁ ꯋꯥꯔꯅꯦꯕ ꯋꯥꯔ ꯃꯈꯜ ꯑꯃꯅꯤ ꯅꯣꯏꯅ ꯉꯝꯃꯒꯅ ꯑꯩꯒꯤ ꯀꯔꯕꯥꯔꯁꯦ ꯐꯥꯔꯣ ꯑꯩꯅ ꯉꯝꯃꯒꯅ ꯑꯩꯅ ꯉꯝꯅꯕ ꯀꯔꯕꯥꯔ ꯇꯧꯅꯤ ꯍꯥꯏꯕꯒꯤ ꯑꯦꯡꯒꯜ ꯑꯃ ꯎꯏꯌꯦꯕ ꯑꯗꯨꯒ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯇꯁꯦꯡꯅ ꯌꯥꯝꯅ ꯄꯦꯟꯗꯅ ꯃꯥꯒꯤ ꯑꯦꯛꯁꯄ꯭ꯔꯦꯁꯟꯗꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤꯀꯣ ꯌꯥꯝ ꯄꯦꯟꯗꯅ ꯗꯥꯏꯂꯣग ꯗꯤꯂꯤꯚꯔꯤ ꯇꯧꯔꯒ ꯃꯥꯅ ꯍꯥꯏꯌꯦꯕ ꯑꯩ ꯀꯩꯗꯧꯕꯒꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯅꯣꯟꯗꯣꯏꯅꯣꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥꯒ ꯌꯥꯝꯅ ꯀ꯭ꯂꯣꯖ ꯑꯣꯏꯔꯝꯕ ꯃꯥꯅ ꯌꯥꯝꯅ ꯊꯥꯖꯔꯝꯕ ꯃꯤ ꯑꯃꯅ ꯁꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯌꯥꯝꯅ ꯊꯥꯖꯕ ꯃꯤ ꯑꯃꯒꯗ ꯃꯉꯣꯟꯗ ꯊꯥꯖꯔꯦ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯑꯩꯒꯤ ꯇꯨꯡꯗ ꯊꯥꯡ ꯊꯤꯜꯂꯝꯃꯦꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯀꯩꯗꯧꯅꯤ ꯌꯥꯝꯅ ꯁꯥꯎꯅ ꯅꯪꯕꯨꯗꯤ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯉꯝꯒꯦ ꯌꯦꯡꯉꯨ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯅꯃꯥꯡꯗ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯅꯣꯜꯂꯣꯏ ꯅꯪꯅ ꯍꯥꯏꯔꯤꯈꯩ ꯑꯩ ꯇꯧꯔꯒ ꯂꯥꯛꯑꯕꯅꯤ ꯃꯃꯥꯡꯗꯒꯤ ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛ ꯋꯥ ꯑꯃ ꯍꯥꯏꯔꯒ ꯑꯩꯅ ꯇꯧꯗꯕ ꯃꯇꯝꯗ ꯅꯪ ꯑꯩꯉꯣꯟꯗ ꯅꯪꯅ ꯈꯨꯠ ꯊꯥꯕꯅꯤꯅ ꯑꯩ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯅꯣꯜꯂꯣꯏꯅ ꯍꯥꯏꯕꯒꯤ ꯑꯦꯡꯒꯜ ꯑꯃꯁꯨ ꯄꯨꯊꯣꯛꯄ ꯌꯥꯏꯑꯕ ꯍꯣꯏ ꯖꯁ ꯑꯩꯒꯤ ꯊꯤꯑꯣꯔꯤꯅꯤ ꯑꯁꯤꯒꯤ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯕꯒꯦ ꯍꯥꯏꯕꯁꯤ ꯁꯤꯟ ꯑꯁꯤꯒꯤ ꯃꯇꯦꯛꯁꯦ ꯑꯗꯨꯝ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯊꯝꯕꯤꯌꯨ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯃꯣꯠ ꯐꯣꯡꯗꯣꯛꯄꯤꯌꯨ ꯆꯞ ꯃꯥꯟꯅꯩ ꯑꯩꯁꯨ ꯔꯤꯚ꯭ꯌꯨ ꯇꯧꯕꯅꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯑꯗꯨꯝ ꯔꯤꯚ꯭ꯌꯨ ꯇꯧꯃꯤꯟꯅꯕ ꯌꯥꯏ ꯑꯩꯈꯣꯏ ꯃꯁꯦꯟ ꯐꯔꯦ ꯁꯤꯒꯤ ꯅꯦꯛꯁ ꯁꯤꯟꯗ ꯑꯃꯨꯛ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗ ꯄꯨꯁꯄꯥꯔꯥꯖꯁꯦ ꯖꯪꯒꯜꯗ ꯁꯥꯕ ꯌꯨꯝ ꯑꯃꯗ ꯂꯩꯌꯦꯕ ꯃꯥꯁꯦ ꯇꯥꯏꯃꯤꯡꯗꯨꯗ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯃ ꯆꯪꯂꯛꯑꯒ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯅꯝꯃꯦꯕ ꯅꯝꯕ ꯃꯇꯝꯁꯤꯗ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯗ ꯄꯨꯁꯄꯥꯔꯥꯖꯅ ꯅꯈꯣꯏꯒꯤ ꯅꯈꯨꯠꯇ ꯅꯣꯡꯃꯩ ꯄꯥꯏ ꯅꯈꯣꯏꯒꯤ ꯅꯈꯨꯠꯇ ꯅꯣꯡꯃꯩ ꯄꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇꯁꯨ ꯁꯤꯡꯖꯪ ꯄꯥꯏ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯅꯤꯡꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦꯕ ꯁꯤꯅ ꯇꯥꯛꯄꯗꯤ ꯀꯔꯤꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯐꯅꯌꯥꯝ ꯆꯪꯉꯛꯏꯕ ꯄꯨꯂꯤꯁꯇꯣ ꯃꯥꯅ ꯄꯨꯂꯤꯁꯇꯨꯅꯗꯤ ꯐꯥꯒꯦ ꯆꯪꯉꯛꯄꯅꯦꯕ ꯍꯥꯠꯀꯦ ꯍꯥꯏꯔꯒꯗꯤ ꯂꯥꯞꯅ ꯂꯩꯔꯒ ꯅꯣꯡꯃꯩ ꯀꯥꯞꯄꯒ ꯍꯥꯠꯇꯣꯛꯅꯕ ꯀꯥꯞꯅꯕ ꯌꯥꯏꯑꯕ ꯄꯨꯂꯤꯁꯅ ꯃꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯆꯪꯉꯛꯑꯒ ꯅꯣꯡꯃꯩ ꯅꯝꯕꯗꯤ ꯀꯔꯤꯅೋ ꯍꯥꯏ ꯇꯥꯔꯗꯤ ꯅꯪ ꯑꯩꯈꯣꯏꯅ ꯐꯥꯔꯒꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯅꯪꯅ ꯐꯥꯕꯗꯣ ꯅꯪꯅ ꯐꯥꯕꯒꯤ ꯈꯜꯂꯤꯉꯩꯗꯣ ꯀꯩꯁꯨ ꯑꯣꯏꯊꯣꯛꯑꯣꯏ ꯑꯩꯒꯤꯁꯨ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯔꯒ ꯃꯥꯅ ꯃꯤ ꯃꯌꯥꯝ ꯑꯃꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯦꯕ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯄꯨꯁꯄꯥꯔꯥꯖꯁꯦ ꯃꯥꯒꯤ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯊꯤꯑꯣꯔꯤ ꯑꯩꯒꯤ ꯀꯩꯅꯣꯁꯤꯅ ꯆꯨꯝ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯕꯣꯁꯀ ꯃꯥꯒ ꯊꯦꯡꯒꯥꯏꯅꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯕꯣꯁꯁꯦ ꯀꯩꯒꯨꯝꯕ ꯌꯥꯝꯅ ꯀꯔꯣꯔꯗ ꯀꯔꯕꯥꯔ ꯇꯧꯕ ꯃꯤꯅꯤꯅ ꯄꯣꯂꯤꯇꯤꯀꯦꯜ ꯕꯦꯛꯒ꯭ꯔꯥꯎꯟ ꯈꯔ ꯂꯩꯔꯝꯒꯅꯤ ꯄꯣꯂꯤꯇꯤꯀꯦल ꯕꯦꯛꯒ꯭ꯔꯥꯎꯟ ꯂꯩꯔꯒ ꯃꯥꯅ ꯀꯩꯅꯣ ꯇꯧꯔꯒ ꯄꯨꯂꯤꯁꯇ ꯄ꯭रेशꯔ ꯄꯤꯔꯒ ꯍꯥꯏꯔꯤꯕ ꯄꯨꯁꯄꯥꯔꯥꯖꯁꯦ ꯐꯥꯗꯅ ꯄꯨꯟꯗꯅ ꯇꯧꯕ ꯍꯥꯏꯕ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯄꯗꯤ ꯃꯥꯁꯦ ꯐꯥꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯥꯅ ꯕꯣꯁꯀꯤ ꯑꯣꯄꯣꯖꯤꯠꯇ ꯂꯦꯞꯄꯒ ꯂꯩꯕꯅꯤꯅ ꯅꯪꯅ ꯃꯤ ꯃꯌꯥꯝ ꯑꯃ ꯊꯥꯔꯛ ꯇꯥꯔꯒꯁꯨ ꯑꯩ ꯊꯦꯡꯅꯅꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯇꯤꯝ ꯑꯃ ꯁꯦꯝꯃꯦꯕ ꯃꯁꯤ ꯑꯩꯅ ꯈꯟꯕꯗ ꯁꯦꯀꯦꯟ ꯍꯥꯐꯀꯤ ꯃꯇꯨꯡꯗ ꯂꯥꯛꯀꯗꯧꯕ ꯁ꯭ꯇꯣꯔꯤ ꯑꯣꯏꯕ ꯃꯥꯜꯂꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯇꯥꯏꯃꯤꯡꯁꯤꯗ ꯄꯨꯁꯄꯥꯔꯥꯖꯁꯦ ꯑꯩꯈꯣꯏꯒꯤ ꯗꯣꯟ ꯑꯃ ꯑꯣꯏꯕꯒꯤ ꯃꯇꯤꯛ ꯆꯥꯕꯒꯤ ꯃꯥꯒꯤ ꯄ꯭ꯔꯖꯥꯅ ꯌꯥꯕ ꯃꯥꯒꯤ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯃꯤ ꯃꯌꯥꯝꯅ ꯌꯥꯕ ꯂꯤꯗꯔ ꯑꯃ ꯑꯣꯏꯕꯗ ꯁꯦꯂꯦꯛ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯑꯃ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯦꯕ ꯑꯗꯨꯒ ꯇꯦꯂꯔꯁꯤꯒꯤ ꯑꯔꯣꯏꯕꯗ ꯌꯥꯝꯅ ꯐꯖꯕ ꯑꯃꯅ ꯌꯥꯝꯅ ꯐꯖꯕ ꯗꯥꯏꯂꯣग ꯗꯤꯂꯤꯚꯔꯤ ꯑꯃ ꯇꯧꯏ ꯄꯨꯁꯄꯥꯔꯥꯖ ꯍꯥꯏꯁꯦ ꯅꯣꯏꯅ ꯇꯥꯕꯗ ꯂꯩꯅꯦꯅ ꯈꯟꯕ꯭ꯔꯥ ꯃꯁꯤ ꯂꯩ ꯅꯠꯇꯦ ꯐꯥꯏꯌꯔꯅꯤ ꯍꯥꯏꯔꯒ ꯃꯥꯅ ꯅꯣꯡꯃꯩ ꯕ꯭ꯂꯦꯡ ꯐꯥꯏꯌꯔ ꯇꯧꯔꯒ ꯒꯥꯔꯤ ꯑꯃ ꯄꯣꯈꯥꯏꯕꯁꯦ ꯁꯤꯁꯦ ꯑꯟꯂꯤꯃꯤꯇꯦꯠ ꯌꯦꯡꯕꯗ ꯌꯥꯝ ꯐꯖꯩ ꯃꯌꯥꯝ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯌꯦꯡꯕꯤꯌꯨ ꯌꯥꯝꯅ ꯐꯖꯒꯗꯧꯔꯤꯕ ꯁꯤꯟꯃꯥ ꯑꯣꯏꯗꯧꯔꯤ ꯃꯁꯤꯗ ꯔꯁꯤꯀꯥ ꯃꯟꯗꯥꯅꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯩ ꯃꯥꯒꯤ ꯃꯁꯤ ꯃꯥꯅ ꯃꯃꯥꯡꯗ ꯅꯝꯕ ꯁꯤꯟꯃꯥꯗꯤ ꯌꯥꯝꯅ ꯇꯤꯄꯤꯀꯦꯜ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕ ꯁꯤꯟꯃꯥ ꯑꯃ ꯑꯣꯏꯀꯣ ꯍꯟꯗꯛꯀꯤꯁꯨ ꯑꯣꯏꯅꯤ ꯑꯗꯣ ꯍꯟꯗꯛꯇꯤ ꯃꯥ ꯈꯔ ꯕꯣꯜ ꯑꯣꯏꯗꯧꯔꯤꯕ ꯈꯔ ꯀꯦꯌꯔ ꯐ꯭ꯔꯤ ꯑꯣꯏꯕ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯕꯃꯛꯇꯤ ꯅꯠꯇꯕ ꯈꯤꯇꯪ ꯀꯦꯌꯔ ꯐ꯭ꯔꯤ ꯑꯣꯏꯕ ꯉꯁꯥꯏꯒꯤ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯃꯉꯣꯟꯗ ꯑꯌꯦꯠꯄ ꯂꯩꯇꯕ ꯑꯃ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯍꯥꯏꯗꯤ ꯕꯣꯜ ꯑꯣꯏꯕ ꯉꯥꯡꯅꯤꯡꯕꯗ ꯉꯥꯡꯕ ꯀꯩꯒꯤꯅꯣꯗꯤ ꯃꯥ ꯃꯃꯥꯟꯅꯕꯤ ꯃꯤ ꯈꯔꯒ ꯏꯔꯨꯖꯕꯒꯤ ꯗ꯭ꯔꯦꯁ ꯑꯃ ꯁꯦꯠꯂꯒ ꯒꯥꯔꯤ ꯃꯊꯛꯇ ꯎꯟꯅꯣ ꯎꯞꯁꯜꯂꯒ ꯒꯥꯔꯤ ꯊꯧꯕꯒ ꯌꯥꯝꯅ ꯀꯩꯅꯣ ꯑꯦꯇꯤꯇ꯭ꯌꯨꯠ ꯌꯥꯝꯅ ꯋꯥꯡꯅ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯈꯔꯁꯨ ꯎꯕ ꯐꯪꯉꯤ ꯃꯌꯥꯝꯅ ꯁꯤꯟꯃꯥꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯌꯦꯡꯕ ꯃꯇꯝꯗ ꯊꯣꯏꯗꯣꯛꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯣꯏ ꯀꯩꯒꯤꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯁꯤꯟꯃꯥꯁꯤ ꯄꯦꯟ ꯏꯟꯗꯤꯌꯥꯗ ꯔꯤꯂꯤꯁ ꯇꯧꯒꯗꯧꯔꯤꯕꯅꯤ ꯑꯩꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯍꯤꯟꯗꯤ ꯂꯦꯡꯒ꯭ꯋꯦꯖꯇ ꯐꯪꯒꯅꯤ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯩꯅꯣ ꯍꯥꯏꯖꯒꯦ ꯃꯌꯥꯝꯅ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤꯁꯦ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯕ ꯌꯥꯏ ꯑꯩ ꯃꯊꯪꯒꯤ ꯀꯩꯅꯣ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯁꯤꯟꯃꯥ ꯂꯥꯛꯄ ꯃꯇꯝꯗ ꯑꯩ ꯊꯥꯒꯠꯂꯛꯀꯅꯤ ꯊꯥꯒꯠꯂꯛꯄꯁꯦ ꯑꯉꯥꯡ ꯑꯃꯅ ꯆꯦꯅꯦꯜꯁꯦ ꯄꯥꯏꯒꯦ ꯍꯥꯏꯔꯦ ꯑꯗꯣ ꯑꯉꯥꯡꯗꯨꯒꯤ ꯇꯧꯔꯒ ꯃꯥꯒꯤ ꯑꯣꯏꯅ ꯇꯧꯔꯒꯦ ꯍꯥꯏꯅ ꯑꯩ ꯈꯜꯂꯦ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯂꯥꯛꯇꯕ ꯌꯥꯏ ꯃꯁꯤꯒꯤꯗꯃꯛ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯕꯒꯤꯅꯤ ꯊꯣꯏꯗꯣꯛꯄ ꯉꯔꯥꯡ ꯅꯍꯥꯟ ꯊꯣꯛꯄ ꯀꯣꯟꯇ꯭ꯔꯣꯚꯔꯁꯤꯃꯛꯇꯤ ꯅꯠꯇꯕꯒꯁꯨ ꯍꯣꯏ ꯀꯣꯟꯇ꯭ꯔꯣꯚꯔꯁꯤꯅꯤ ꯍꯥꯏꯔ ꯂꯧꯔꯦ ꯑꯗꯨꯗꯨꯒꯤ ꯍꯥꯏꯕꯅꯤ ꯈꯟꯕꯤꯒꯅꯨ ꯃꯌꯥꯝ ꯑꯩ ꯃꯇꯝ ꯈꯔ ꯑꯩ ꯏꯁꯥꯒꯤ ꯄꯔꯁꯣꯅꯦल ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩ ꯑꯩꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯁꯕꯁꯀ꯭राꯏꯕꯔ ꯃꯌꯥꯝ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯚꯤꯌꯨꯋꯔ ꯃꯌꯥꯝꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯗꯨꯝ ꯃꯣꯏꯅ ꯈꯪꯉꯝꯒꯅꯤ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯗꯣ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯈꯤꯇꯪ ꯀ꯭ꯔꯤꯇꯤꯀꯦꯜ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯀꯣꯟꯁꯦꯟꯇ꯭ꯔꯦꯠ ꯊꯥꯗꯔꯒ ꯍꯥꯏꯗꯤ ꯁꯀ꯭ꯔꯤꯞ ꯑꯃ ꯏꯔꯒ ꯀꯩꯅꯣ ꯇꯧꯕꯒꯤ ꯚꯣꯏꯁ ꯑꯃꯨꯛ ꯉꯥꯡꯕ ꯚꯣꯏꯁꯇꯁꯨ ꯃꯌꯥꯝꯅ ꯇꯥꯅꯤꯡꯉꯤ ꯇꯥꯅꯤꯡꯗꯦ ꯈꯣꯟꯖꯦꯜ ꯐꯖꯅ ꯉꯥꯡꯉꯤ ꯉꯥꯡꯗꯦ ꯑꯇꯣꯞꯄ ꯌꯨꯇ꯭ꯌꯨꯕꯔꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯒ ꯑꯃꯨꯛ ꯀꯝꯄꯤꯌꯔ ꯇꯧꯕꯤꯕ ꯃꯌꯥꯝꯁꯤꯒꯤ ꯇꯧꯕꯁꯤꯗ ꯑꯩꯁꯨ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤ ꯑꯩ ꯍꯣꯠꯅꯗꯕ ꯅꯠꯇꯦ ꯑꯗꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯗ ꯑꯩꯅ ꯑꯗꯨ ꯌꯧꯅ ꯄꯣꯔꯛꯄ ꯉꯝꯕꯒꯤ ꯁꯛꯇꯤ ꯂꯩꯇꯕ ꯌꯥꯏ ꯀꯩꯒꯤꯅꯣꯗꯤ ꯑꯩ ꯍꯧꯖꯤꯛ ꯄꯨꯁꯄꯥꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯉꯥꯡꯉꯤꯁꯤꯁꯨ ꯃꯌꯥꯝꯗ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯒꯦ ꯑꯩ ꯁꯀ꯭ꯔꯤꯞ ꯑꯃꯐꯥꯎ ꯏꯗꯦ ꯑꯩ ꯈꯨꯠꯅ ꯁꯀ꯭ꯔꯤꯞ ꯑꯃꯐꯥꯎ ꯏꯗꯦ ꯑꯩ ꯇꯦꯂꯔꯁꯦ ꯑꯩꯒꯤ ꯃꯥꯡꯗ ꯊꯥꯔꯦꯗꯅ ꯑꯗꯨꯒ ꯑꯩ ꯉꯥꯡꯖꯕꯅꯤ ꯑꯗꯣ ꯑꯩ ꯁꯤ ꯇꯦꯂꯔ ꯑꯣꯏꯕꯒꯤꯁꯨ ꯋꯥ ꯉꯥꯡꯕꯗ ꯌꯥꯝꯅ
ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯕ ꯌꯨꯇ꯭ꯌꯨꯕꯔ ꯑꯃꯒꯤ ꯇꯥꯏꯞꯇꯁꯨ ꯉꯥꯡꯗ꯭ꯔꯕꯅꯤꯀꯣ ꯃꯌꯥꯝꯒꯁꯨ ꯉꯁꯤ ꯉꯥꯡꯉꯤꯕ ꯈꯣꯟꯖꯦꯜꯁꯤꯒ ꯍꯥꯟꯅ ꯉꯥꯡꯕ ꯈꯣꯟꯖꯦꯜꯒꯁꯨ ꯑꯗꯨꯝ ꯈꯦꯠꯅꯔꯝꯒꯅꯤ ꯑꯗꯨꯕꯨ ꯀꯩꯅꯣꯁꯦ ꯂꯩꯕꯒꯤꯅꯤ ꯍꯣꯏ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯅ ꯂꯥꯏꯕꯛ ꯐꯗꯅ ꯐꯖꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯗꯒꯤ ꯑꯩ ꯊꯣꯛꯂꯛꯄ ꯉꯝꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯑꯃꯨꯛ ꯑꯅꯧꯕ ꯆꯦꯅꯦꯜ ꯑꯃ ꯍꯥꯡꯉꯒ ꯂꯥꯛꯄꯅꯤ ꯈꯪꯗꯦ ꯇꯧꯒꯦ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯗꯅ ꯀꯩꯒꯨꯝꯕ ꯉꯝꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯒꯤ ꯆꯦꯅꯦꯜꯁꯦ ꯑꯗꯨꯝ ꯋꯔꯛ ꯂꯩꯅꯤ ꯇꯣꯏꯅ ꯃꯌꯥꯝꯅ ꯊꯥꯒꯠꯂꯛꯄ ꯚꯤꯗꯤꯑꯣ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯔꯛ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯔꯛ ꯂꯥꯛꯄ ꯌꯥꯏ ꯑꯩꯅ ꯃꯃꯥꯡꯗ ꯍꯦꯛ ꯔꯤꯂꯤꯁ ꯇꯧꯔꯒ ꯊꯥꯒꯠꯄ ꯁꯤꯅꯦꯃꯥꯗꯣ ꯑꯗꯨꯃꯥꯏꯅ ꯂꯥꯛꯇꯕ ꯌꯥꯏ ꯑꯗꯨ ꯂꯥꯛꯇ꯭ꯔꯦꯅ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯇꯧꯕꯤꯒꯅꯨ ꯑꯩ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯃꯔꯛ ꯃꯔꯛꯇ ꯑꯩ ꯁ꯭ꯀ꯭ꯔꯤꯞ ꯈꯛꯇꯪ ꯏꯔꯝꯃꯒ ꯑꯉꯥꯡꯗꯨꯅ ꯚꯣꯏꯁ ꯑꯣꯚꯔ ꯇꯧꯖꯔꯒ ꯃꯥꯅ ꯑꯗꯨꯝ ꯏꯗꯤꯇꯤꯡ ꯇꯧꯔꯒ ꯃꯥ ꯑꯗꯨꯝ ꯊꯥꯒꯠꯆꯍꯧꯖꯔꯖꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯣꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯕꯅꯤꯅ ꯑꯩ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯗꯤ ꯑꯩ ꯍꯧꯖꯤꯛ ꯃꯦꯟꯇꯦꯜꯂꯤ ꯀꯩꯅꯣꯗ ꯁ꯭ꯇ꯭ꯔꯒꯜꯗ ꯁꯤ ꯃꯅꯤ ꯍꯥꯏꯁꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇꯦꯀꯣ ꯑꯩ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯒꯦ ꯃꯅꯤ ꯍꯥꯏꯁꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇꯦ ꯑꯗꯨꯗꯤ ꯍꯣꯏ ꯑꯩꯅꯁꯨ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯗꯨꯝ ꯑꯩ ꯂꯥꯜꯂꯦꯅ ꯍꯥꯏꯖꯔꯕꯅꯤ ꯑꯩ ꯁꯤꯗꯒꯤ ꯍꯦꯟꯅꯁꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯗꯨꯅ ꯑꯩꯒꯤ ꯁꯣꯝꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯕꯁꯤꯒꯤ ꯀꯩꯒꯨꯝꯕ ꯁꯣꯔꯠ ꯑꯥꯎꯠ ꯑꯣꯏꯗꯅ ꯈꯣꯠꯇꯅ ꯇꯧ ꯇꯥꯔꯒꯗꯤ ꯑꯩ ꯑꯇꯣꯞꯄ ꯆꯦꯅꯦꯜ ꯑꯃꯗ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣ ꯄꯨꯔꯥ ꯐ꯭ꯔꯦꯁꯂꯤ ꯑꯣꯏꯅ ꯇꯧꯒꯦ ꯑꯗꯨ ꯃꯌꯥꯝ ꯍꯣꯏ ꯄꯨꯁꯄꯥꯒ ꯀꯩꯅꯣꯒꯁꯤꯗꯁꯨ ꯁ꯭ꯄꯥꯏꯗꯔ ꯃꯦꯟꯒꯁꯦ ꯑꯩ ꯊꯥꯒꯠꯀꯦ ꯈꯜꯂꯦ ꯑꯩꯅ ꯊꯥꯒꯠꯀꯦ ꯈꯜꯂꯁꯨ ꯑꯇꯣꯞꯄ ꯆꯦꯅꯦꯜꯅ ꯊꯥꯒꯠꯂꯛꯀꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯤ ꯑꯗꯨꯝ ꯃꯥꯅ ꯍꯥꯟꯅ ꯊꯥꯒꯠꯂꯛꯄ ꯌꯥꯏ ꯑꯩꯅ ꯍꯥꯟꯅ ꯊꯥꯒꯠꯂꯛꯄ ꯌꯥꯏ ꯑꯩ ꯇꯝꯕ ꯉꯝꯗꯦ ꯀꯔꯝꯕ ꯆꯦꯅꯦꯜ ꯊꯥꯒꯠꯂꯛꯀꯅꯤ ꯍꯥꯏꯕ ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯃꯌꯥꯝꯅ ꯎꯕꯤꯔꯝꯃꯒꯅꯤ ꯑꯟꯇꯤꯝ ꯁꯤꯟꯃꯥꯗꯣ ꯑꯅꯤ ꯊꯣꯛꯅ ꯍꯣꯏ ꯌꯥꯝ ꯋꯥꯅ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯑꯅꯤ ꯊꯣꯛꯅ ꯚ꯭ꯌꯨꯋꯔ ꯃꯌꯥꯝꯁꯦ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯁꯤꯟꯃꯥꯗꯨꯗ ꯃꯦꯁꯦꯖ ꯐꯖꯕ ꯑꯃ ꯄꯤ ꯑꯗꯨꯒꯤ ꯃꯦꯁꯦꯖꯇꯨꯒꯤ ꯌꯦꯡꯉꯒ ꯑꯩꯅ ꯃꯦꯁꯦꯖꯁꯦ ꯇꯥꯅꯕ ꯁ꯭ꯇꯣꯔꯤ ꯁ꯭ꯀ꯭ꯔꯤꯞ ꯏꯔꯒ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩ ꯃꯇꯝꯗ ꯑꯇꯣꯞꯄ ꯆꯦꯅꯦꯜ ꯊꯥꯒꯠꯂꯛꯑꯦ ꯑꯩ ꯀꯝꯄ꯭ꯂꯦꯟ ꯇꯧꯗꯦ ꯀꯩꯒꯤꯅꯣꯗꯤ ꯃꯥꯁꯨ ꯁꯤꯟꯃꯥꯁꯦ ꯄꯥꯝꯖꯕ ꯑꯩ ꯈꯛꯇꯅ ꯄꯥꯝꯖꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯃꯥꯁꯨ ꯄꯥꯝꯖꯔꯒ ꯊꯥꯒꯠꯆꯔꯛꯄ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯗꯨꯅ ꯑꯩꯅ ꯑꯗꯨꯝ ꯚ꯭ꯌꯨꯋꯔ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤꯁꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯊꯥꯒꯠꯂꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯣ ꯑꯩꯅ ꯍꯥꯟꯅ ꯊꯥꯒꯠꯂꯛꯇꯦꯅ ꯋꯥꯔꯧꯕꯤꯕ ꯇꯧꯒꯅꯨ ꯈꯣꯟꯖꯦꯜ ꯑꯩꯒꯤ ꯂꯥꯛꯇꯕ ꯌꯥꯏ ꯃꯁꯤꯗ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯅ ꯁꯣꯔꯠ ꯑꯥꯎꯠ ꯇꯧꯔꯒꯗꯤ ꯑꯩ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯛꯅꯕ ꯇꯧꯒꯦ ꯉꯝꯗ꯭ꯔꯒꯗꯤ ꯂꯥꯏꯕꯛꯅꯤ ꯍꯥꯏꯗꯤ ꯑꯟꯇꯤꯝꯒꯤ ꯁꯤꯟꯃꯥꯗ ꯂꯥꯁ ꯗꯥꯏꯂꯣꯛꯇ ꯁꯜꯃꯥꯟ ꯈꯥꯟꯅ ꯍꯥꯏꯕꯗꯣ ꯂꯝ ꯀꯌꯥ ꯑꯃ ꯂꯩꯕ ꯌꯥꯏ ꯄꯩꯁా ꯀꯌꯥ ꯑꯃ ꯄꯥꯏꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯌꯧꯔꯛꯄꯗꯗꯤ 6/3 ꯑꯩ ꯑꯗꯨꯒꯤ ꯗꯥꯏꯂꯣꯛꯁꯤꯅ ꯑꯩ ꯍꯧꯖꯤꯛ ꯑꯗꯨꯝ ꯃꯇꯝ ꯄꯨꯝꯕꯗ ꯅꯤꯡꯁꯤꯡꯉꯤ ꯁꯤꯔꯀꯥꯟꯗꯗꯤ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯑꯩꯁꯨ ꯋꯥ ꯉꯥꯡꯉꯤꯁꯦ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯉꯥꯡꯉ ꯂꯩꯒꯗꯧ ꯅꯠꯇꯦ ꯑꯩꯒꯤꯁꯨ ꯅꯣꯡꯃ ꯑꯦꯛꯁꯄꯥꯏꯔꯤ ꯗꯦꯠ ꯂꯥꯛꯀꯅꯤ ꯚ꯭ꯌꯨꯋꯔ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯁꯨ ꯍꯣꯏ ꯅꯣꯡꯃꯗꯤ ꯂꯣꯏꯅ ꯑꯦꯛꯁꯄꯥꯏꯔꯤ ꯗꯦꯠ ꯂꯥꯛꯀꯗꯕ ꯉꯥꯛꯇꯅꯤ ꯑꯗꯨꯗꯨꯅ ꯑꯩ ꯃꯇꯥꯡꯁꯤꯗ ꯃꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ